Amityville, 112 Ocean Avenue, south of Long Island, New York. Haiba address asi paranormal activities haibadi bhoot amadi thawai singi laifam amadi tamnaba yumjao amagini. Yumasida thokhiba wari kaya ama hektabaga tariba misakatuna yumasi malemgi khwaidagi tamnaba mafam singi manungda amani hairibasi kari maramgino haibadu khangba ngamgani haiduna thajai. Ainaba lei madudi yumasigi manungda mi kaya ama siki amadi mi singatugi hakchang singatu ngasi fawbo yumadugi manungda fumduna lei. Amityville House haiba yumasida base tauba 1977 da The Amityville Horror haiba lairik amasu phongki. Asita sunatana Yumjao asida thokhiba tabada tujungba akiba wari kaya amagi mathakta film kaya amasu namkhre. Ngasigi agi wari asisu Yumjao asida thokhiba asengba thoudok amada base oiba warini. Aso kuiraba matamse channel asida aigumba akiba bhoot kaya amagi wari taduna lakli adubu hojik fawbo subscribe tawdriba mali karigino masigi chairak soidana fangani. Mayam pomnamak bhoot asina chairak pirak chengaida aikoigi channel Manipuri Horror Story asibu yamna thuna subscribe tawsilauro aduga wa amakhaktanga bell icon nambasu kawbiramganu. Ngasigi Wari Asi 1985 da Lori amadi James Wilson kauba matai manau makhoigi masani Katie amadi Stuart Wilson ga loinana Amityville da leiba lakpada makhoida thokhiba thoudok amagini. Yumadugi mapu aduna Wilson da yumadu hongna yonthoklaklami. Yumadu hongmanbadu da Wilson yumadugi maramda amadi yumadu da thokhiba thoudok singadu khangna yumadu leirami. Adubu mahak yumaduda harao na leiba lakba adudagi hena mahakna thajaba ngamlaroitraba akiba thoudok amadi achauba samada tagadori haibasi khanglamde. Yumaduda leirakliba simakhoi hapta amamuk sujilaklami. Stuart Wilson imung adugi khwaidagi angang oiriba member masadu toina naba hauraklami. Stuart masadu amuk yamna kana sarami amadi amukti makogatu kanna chiklami. Amaromdana Stuart ki mache Katie da mahaki ka atugi manungda atopami ama leibagi sahum ama faurami. Nungdang dasu mahaki ka atugi manungda heater thana mahaki haksang da karigumba mahoksa ga manadaba ayingba ma faurami. Stuart ki fibam adu ubada mahaki mama Lori wakhaladu inung nungairamde. Mahaki machanupi Katie na mahaki ka manungda mangonda fauriba singadu tamlakpadagi Lori wakhaladu amuka hena nungairamde amadi khanfam ama khanglamde. Hojik mahakna Amityville haiba Yumjao asigi maramda takiba thoudok singadugi wari singadu asengba ngakta malaklami. Noma nungdang ama Lori yumadugi light singadugi switch adu muthatlingaida mahakna kanaguma mahakna lepliba mafam adudagi khara thaplapna yumadugi manungda mahakbu yengduna leptuna leibagum taurami. Mahakna munna yenglubada mahaki nupa James yamna angakba mongda mahunda yengduna noktuna leiramba thengnaki. James ki mong adu ubada Lorina nangna noglibadu karigino haiduna hanjin hanglami. Adubu James ti karimata khumdana adum noktuna leirami. Nokla tuna James yumadugi basement adugi thongadu hangtoktuna basement adugi makhada kumthaki. Lori madopumna magadu uraba matungda yamna kirami. Mahaksu James ki maningda inaduna basement adugi makhada kumthaki. Mahakna basement adugi makhada hek kumthabaga James basement adugi kachinamada famduna belcha ama pairaga leibak tawduna leiramba thengnaki. Lorina James angawa magum leibak tawriba sikarigino haibadu khanfam ama khanglamde. Mahakna James ki manakta khara changsinduna James bu khamnanaba yamna kanna honarami. Adubu James ti mahakna leibak tawriba adu sunglep leblamde. Maduda Lorina James ki makhut phaduna mahakna leibak tawriba adu khamnanaba yamna kanna honarami. Makhoi anina muknaringai matang aduda Lori ki ngaksamda siramba Holy Cross ki chain adu tattuna James ki makhutta taatuna pallami. Holy Cross aduna James ki hakchang aduda hek thengbaga basement adugi manungda leiramba potpunamak yamna kana nomba hauraklami. Amadi ikhangkhangutana basement adugi mapanda kanaguma mana yamna kana laubagi khonjel ama taraklami.
James ki masa pumba adu yamna kana niklami amadi ngaihak leiraba matungda James mafam aduda wanthaduna taki. Lori na Katie bu kauraklami amadi makhoi ani changtuna James bu thangduna mahaki bedroom da puraktuna fabungda hiphalami. Lori hauji mahakna basement da urakhiba singadu soidana yumadugi manungda negative energy haibadi thawai natraga bhut leibagi khudamni haibadu khangba ngamki. Mathangi numiki nungdang aduda Lori mi pumnamak tumnakraba matungda amuka yumadugi basement da mathanta chatlami amadi James na tauramliba mafam adu amuk hanna tauki. Mafam adugi manungda mahakna yamna chawruba upu ama thengnaki. Upu aduda angangba machugi so amasu palami. Lori na basement adugi manungda so adugi chabi adu koithi thirami. Adubu chabi adu mahakna mafam amatada thiba fanglamde. Numit adugi ahing aduda Katie gi ka manungda angakpa amadi akiba thokdok kaya ama thoklami. Katie na tumlamliba fabung adu masa mathanta yamna kanna niklaklami. Maduda Katie mikap thoraklami. Ka adugi manungda tha duna leirambu upu adugi thong adu masa mathanta hangdoraklami. Upu adugi manungda yauramliba potsing adusu masa mathanta loina mapanda taraklami. Madu ubada Katie kimankiduna yamna kanna laurami. Adubu mahakna laubagi makhon adu ka adugi mapanda amata taramde. Katie na muka upu aduda yenglubada mahakna upu adugi manungda aronba thong ama leiramba thengnaki. Amati thong adu mathanta tapna hangdoraklami. Katie thong adugi manungda changki amati mahakna manungda ukibadu mahak thajaba ngamlamde amati pungangaklami. Thong adugi manungda mahakna ka ama leiramba thengnaki. Amadi ka adugi manungda mahakna mong matawba mi khara famduna amadi yanduna leiramba uki. Mi singadugi makhudadu yotki chen na punsinduna leirami. Amadi mi singadugi maithong aduda akibagi mami amasu tarami. Mi singadu uraba matungda makhoi yumadugi manungda kuiraba matamdagi fibum aduda leirakpasu malami. Katie madu pumnamagadu uraba matungda yamna kirami amati mahak amuk hana maning leithokduna thong adu tamna kanna chelakhi. Adubu maninglomdagi stortna kappagi khonjel lama laklami. Amadi mahak khonjel adu tabada mafam aduda chapleplami. Katie amukka maning leithokduna kira sukina yanduna amadi famduna leiba mi mayam adugi maraktagi ka adugi manungda amukka henna changlami. Mahakna mahaki mopanupa store pu mahaki mapa James na yotki chen namana punsinduna leiramba thengnaki. James su mathong chadaba amadi mong ama taurami. Mahaksu yamna wana khangba ngamdana leibasu malami. Katie madu ubada confirm ama khanglamde. Adubu mahakna uchinna chinna mahaki mopanupada pulliba yotki chen adu loktoklami amadi makhoi ani mafam adudagi thoklaklami. Amaromdana basement adugi manungda Lori na upu aduda palamba so adu thugairami. Upu adu hek hangdokpaga yum adugi manungda thalamba lightsing adu kophet kaphet ngalamlaga mutki. Aduda sunatana ka adugi manungda James yamna kana laupa horaklami. Amadi mahaki makhut masasing adu ipai raklami. Mahaki mamida dusu ngosok ngawraklami. James khango hawgalaktuna Katie amadi start pu phaba makhoi anigi maningda kanna tanaraki. Madu ubada Katie amadi start su kanna chenduna basement adugi makhada mamagi manaktamna chenduna laklami. Makhoi anina basement adugi manungda hek changakpaga basement adugi thong adu manungdagi thingjanki. James basement adugi mapandagi basement adugi thong adu angawpa amagum kanna thinduna thong adubu thugaiduna manungda changangnaba honarami. Basement adugi manungda Lori na upu adugi manungda British colonial matamgi mallaba nongmai amadi maru khara yauramba thengnaki. Nongmai amadi maru sing aduga loinana yamna mallaba experimental instrument amadi photo kaya amasu yauramba thengnaki. Photo sing aduda Chris koba mi amagi maming iduna nupa amagi photo yaurami. Nupa aduna mi sing adubu yotki chen amana punsinduna upu aduda yauramba nongmai adumakna kaptuna hatkibagi photo kaya amasu yaurami. Photo adugi maningda nupa adu priest amani amadi mahak Protestant American singbu sungnung nungside amadi makhoibu yengnabugumna khalli. Maramaduna American singbu mahaki mayum Amityville da fatuna puraklaga yotki chena punsinduna thamlami.
amadi mising atubu hatoklaga yumadugi manungda phumjilami. Masina takpadi ketina ka adugi manungda famduna amadi yanduna urakiba mising adu asiba ngakta oirami. Mahakna urakiba sing adu mising adugi thawai ngakta oirami. Lori Keti amadi Strod photo sing adubu yengduna leiringaida James basement adugi thong adu thugaiduna basement adugi manungda changlaklami. Mado wada Lori kiman kiduna khanga hogalami amati mahaki macha ani adubu kanabgi damak upu manungda yauramba nomai adumakna kaptuna mahaki nupa James po halami. James khudakta mafam aduda sikhi. Lori macha ani adubu puduna Amityville dagi tholaktuna police ki manakta gari thauduna chatlami. Nongmai aduda Lori gi fingerprint tarambana maram oibana court na Lori bu murder case ta mara leiraba misakamani haiduna mapunsi supagi jail da thambagi chairak piki. Amadi Keti amadi Strod pu makhogi maboki manakta leina batharami. Amityville hairiba Yumjao asida asigumba thajaba ngamdraba thokhiba thoudok kaya amagi wari lei. Adomna wari asigi maramda kari khali commenta soidana haibiramu. Facebook ta Manipuri Horror Story gi Facebook page pu follow tawiramu. Loina na karigumba wari asu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamta tawiramu. Mathangi video da amuk unarasi habsiga loina na yungkupam loyangan bana mayam pumna mukti kainabagi yathang nizari.